Loyalam E-PAO tabiriba khudimakpu khidrom susmitana numidangi pau bizari ahanbada maruoiba headline Wabagai lamkhai tu sugunu rod sembi dabagi mayokta lambi asida general strike kokhrei MLA Ranjit na Mahakki Pari manga Chaoba lam Puthoktuna Erangna Sokhallaba Singi yum Saragani Separate administration fangdri fawadi ADC Mikalgi mayokta legani haina kuki joana fangdorakli Kuki terrorist singna maitaida landana ba sem saba leptri pausandona pizari Wabagai lamkhai tu sugunu rod sembi dabagi mayokta lambi asida general strike kokhrei Wabagai lamkhai tu sugunu rod asi seminaba lamkhai tu sugunu rod development and demand committee na lenga ki mathakta chahi asigi haukiba June 6 tagi tha ama makhai chupna leptana agitation chatharaba matungda August 18 da numit 10 gi manungda lambi semlagani habigi khuye lenga ki mari lenaba department gi mihu singna pinakhi adubo tha ani helaba fawa Chunaba Tabak Amata Paikalak Tabadagi Committee Asigi Ngarang Pamkiba Mifamna Lambi Asida General Strike Kowagi Warep Asilo Kibani Hari Lamkhai tu Sugunu Road Development and Demand Committee gi Advisor Singh Urit Kimbam Kunjo Ahong Shamam Diren TH Yama Committee Asigi President Khaidam Ratan Maitei Auditor General Kumukcham Mamana Mifam Mapushing Oidana Ngarang Nuntel Wangjing Kunau da Laiba BBC Community Hall da Miyamga Loinana Pangthokiba Mifamda Wabagai Lamkhaidagi Thongnawjam Yangdong Fawagi Marakta Emergency Port Hall Men by Yauna Improvement Matek Khara Semlakpada Nungaiba Fongdoknaki Adum Oinaba Works Minister na Thazaba Pituna Numit Tarani gi Manungda Lambi Asi Semlagani Haiduna Mari Lenaba Department ka Kuyek Pianuna Yana Kraba Matung Hausi Tha Ani Helaba Fawa Waikongdagi Sugunu Fawagi Lambiti Mapung Oina Ngasisu Semdri Matam khara roadside clearance soba kakching kunau lamkhaidagi waikong machin fawba arden drainage khara semlabadu su lepkhrei mapung aina lambi asida emergency da chatpe yanaba tangai fadana pothole fawba membida bada ngasidi chatpe yadraba miyamna kinaraba lambi oirei lambi asi ningol singda khudol tamjaba oina lakadoriba ningo chakobagi mamangda major work nangdrabasu pothole member fawbadi miyamna pamkhibani adubu lengakna masi fawba pangthokhidrei chatpe yadraba lambi asi sembidrabanina khudong thiba thokchungida shungchat chatanaba firep lawba oina lakliba November 13 gi ayu pung 3 tagi November 19 gi ayu pung 3 fawba Lamkhai tu sugnu lambida pung nifunipan gi general strike tawba haina lepnare hari MLA Ranjit na Mahakki Pari manga Chaoba lam Puthoktuna Erangna Sokhallaba Singi yum Saragani Sugunu Assembly Constitution gi MLA Kangujam Ranjit na Mahakki Leizabat lam Pari manga Puthoktuna Manipur da thokliba Erang asina Sokhallaba Sero amasung Sugunu gi area da leiramba haujikna mayum makai leitaduna relief camp ta leiriba singi mayum sananabagi thorang paikhatkrei Nauna Kundagadoriba Mofam Adu Sero Konok Tengra Lekai Haina Maming Tonbasu Yana Kre Hari Akhanaba Wari Sanaba Amada MLA K Ranjit na Hai Haukiba Chahigi Me Ahumdagi Manipurdagi Mafam Kudingmakta Maitei Amasung Kuki Furup Anigi Marakta Yamna Chawa Irang Toklagasu Shero Amadi Sugurugi Eriaga Tainaba Leirimba Jingi Anal Naga Taba Kulsing Kuki Kulsingi Chief Singa Lunana Mahak Masamak Yauna Peace Committee Amasem Naga Yariba Makai Irang Asi Maikei Adumda Tokhandanaba Ngak Lagalaki Manipur Pumada Irang Toklagasu Shero Amasung Sugunu Maikei Digi Numit Kun Mari Chupna Karigumba Irang Amata Tokandana Control Toraga Lerakibani Adubo Mamang Chahigi Me Kunipangi Nongalam Daida Suspension of Operation the Leba Kuki Kulai Paiba Mabuk Fatabasingna Maite Kulsingda Bom Kapshin Bagalona Yumsing May Taba Horakibani Kuki Singna Chatarikiba Lan Aduda Sero Amasung Sugunu Anigi Marakta Leba Cooperative Inkol Haina Kangnaba Mafam Duda Leba Maitegi Yum Tarataret Amadi Shero the Leba Yum Kuntaret Puna Yum Nifumari Mai Tadoki Hariba Yum Sing Asi Ayamada Masagi Lam Lazadaba Makogi Mari Mata Singi Inkolda Tang Laga Lazaba Yauna Chinya Tamyada Mayum Sharaga Low Inkol Koiraga Lazaba Ngaktani Hariba Yum Nifumari Asigi Makta Ngarang Dagi Hauna Mahakki Lazaba Pari manga Chaoba lam asi kathoklaga mayum makai lezadraba imungsing adugi magi yumsing sananabagi thorang lokhatlakkhibani haina MLA Ranjit na phongdokli
Separate administration fangdri phawbadi ADC Mikhalgi mayokta leigani haina Kuki Jona phongdorakli. Legislature yauba Union Territory amagi mawongda separate administration fangdri phawba makhal ama hektagi ADC election pangthoknaba hotnarakpa natraga Kuki Zo miyambu yengshin hannaba ADC gi committee member khalakpada Kuki Zo council amadugi mayokta leigani amasung boycott tawgani hairi. Kuki Zo Council gi Information Secretary na thadorokpa Cherol asina hai. ADC Taruki Ad Hoc Committee semnaba Manipur lengakna lokhiba warep asi Kuki Zo Council na akan mamong da yaningde. Hairiba warep asi ADC gi Democratic Principle amasung Autonomy da Direct Threat amani. Masigi khongthang asi ADC gi Foundation kahenbada natana decentralization amadi self-government ki spirit ki mayokta lei haina su phongdorakli. Kuki terrorist singna maitaida landana ba sem saba leptri. Haukiba October kuntaruki numidang kautruk chinglekaida attack chathakraba matung ngarang kautruk maning chingthakta masing yamlaba combat dress set ba afawa makhalgi khutlai paiba Kuki militant sing langi khongfam semdana leiba thengnare. Hiram asigi matangda pauche asina mafam atuki miyamdagi fangba paugi matung innadi chaurakna Kuki khutlai paiba nifu yangkhai muk afaba makhalgi khuchu khulai pairaga kautruk chinglekai maning chingyong pareng amadi National Sports University gi maning chingthakta langi khongfam sengduna bunker sing samduna leiba drone gi footage uba fangki. Hairiba mafam sing asi nahan numidang kautruk tamnan nongmai amadi bomb kaptharakiba mafam sing aduni hairi. Nakal amaromda Kuki singna ifong fongna bunker sazilaga thamliba mafam sing asi Central Force na leriba mafam dagi panglap laptana leriba mafam sing ni. Oirakliba fibam asida Kuki singna chingdegi kumtharaklaga karamba matamda amuk lan horakadagi habigi khunja sing numidang hek oirakpada masa masagi stafagadaba mafam singda changjafam lawduna leri hai. Marak Thatna Mahekol Rhymes Teachers Training Center Manipurgi Unit A Pangantabigi Anoba Fort Best Training Course Chaliba Chahi Asigi December gi tang ani ningthaukaban numit asidagi class hozaragani. Maram asina MRTTC Pangantabida lakpiduna training form lawbiranaba nolukna khanghanjari. Course asida thamjariba khudong chaba singdi Rhymes Teaching Training, Child Psychology, First Aid Course, Yoga, Potloy Makeup Training. Loina na lamdam asida miyamna pamna sizinariba kauna singi craft training gi khudong chaba sing su phangbigani. Hena akupa marol khangmining labadi contact number 9837161295 natraga 9362775603 asidagi khangbiba yagani. Sakhangdaba singna GP Women College Gate mamangda bom ama thamjilam lei. Ngasi ayuk sakhangdaba singna nupi singtagi oina leriba GP Women's College mamangda bom ama thamjilam lei. Manipur Police Bomb Detection and Disposal Squad ki expert singna bom adu asoi angam yaudana lauthokre hari. Thodok asigi matangda press na fangba pau amagi matung inna bom adu ngasi ayuk nongalakpada college ki gate mamangda leirama thingnar khibani. Down with fascist education system, honor the right of proletarian student free education movement, glory to the proletarian student haina angangmo machune iba effort che khara bom aduna nansilagat college ki hek gate mamangda thamjilam kibani. Bom thamjilambagi pau adu hek phangbaga Imphal police station gi team ama laktuna yengsinki. Bom adugi liver adu discharge tawdana lerambagi pairubada khudong tiningai oigadaba oibana bom expert sing kauduna ayupung 3 minute nufu rom taba aduaida asoi angam yaudana diffuse tawki. Bom adu lokhatlaba matung ayupung 8 minute kunrom taba aduaida lamfelgi gambiles ki dumping site ta pokhai hanki. Bom adu kanana karigidamak thamjillambano haiba chapchaba hauzik fawgi oina khambang ngamdri. Imphal Police Station na thodok asiga mari leinana case ama lokhatpaga loinana thijin humjinbagi thabak chathaba hokre hari. Nakal amaromda thodok asiga mari leinana college asigi mahairo singna wakat mifam famduna protest tawkre. Security na yomduna leriba
First MR amasung Ras Bhavan gi manakta leiriba college amada bom thamjinbada chenabasing leingakna faduna matik chaba chairak pinaba college asigi mahiroi singna taksilakli thodok aduga mari leinana mahiroi amana phongdokhibada lamdam asigi school college singbo free education zone ohengadabani haina lauduna lakli adubu college da bom thamjinlamniba asina free education zone oire haigadoribra haina mari leinabasingda wahang hanglakli loinana asigumba thawong matungda tawbiganu mahiroi singbo aki akhang amadi ayat apan yaudana mahi tamba phanghanbiu haina su phongdorakli Paugi marak thatna Loyalam E-PAO tabiriba khudimakna channel asibu nungsibiduna like amadi subscribe tawbiduna subscriber masing hengat hanbada adom sumating pangbiyu Changjafam lauriba moregi misingda khudong chaba pibiyu haina phongdorakli Kakching district ki tongan ma mafam kaya da changjafam lauduna leriba moregi misingda khudong chaba pibiyu haina Maite Council More MCM gi President Mayang Lambam Thoiba Maite na Paumishinga unaba amada haikre Thoibana hai tampaki mafam kaya da hangliba relief camp singda changjafam lauduna leriba chahi amaga tha taruk helakle Hauzik Kakching district ki tongan ba mari mata sagaina tai varada leba moregi mising Asi Mondrani Pani. Government na relief camp ta laitaba mapanda laiba moregi mi kayada mating kharada oinaba haiduna lupa lising amamam pirakpa marirak shurai. More dagi lanjalaktuna Kakching district ta laiba mi kaya amadi hairiba senfam asi phangdabasu yauri. Kakching district ki deputy commissioner na survey chatpasu laikre adubo hauzik fawo Manipur government ki maikai dagi sel gi mating pinabagi order amata laktri. Kakching district ki manungda leriba morigi mi singi oina phangpham thokpa chakthung kaya phanghanbinaba tawbiyu haina su phongdorakli. Thang tana discipline da natana marebak nusibagi ithil piri haina lesemba sana jawbana phongdorakli. Thang tana discipline da natana marebak nusibagi ithil amasu piri haina Rajya Sabha gi MP Ningthau sana jawba lesemana phongdokre. Wafam asi ngasi palace compound leba Sri Bal Mukunda Dev Music College pangthokiba E-PAO Tengbang Lob Manipur amasung Kanglei Indigenous Martial Arts and Cultural Society ani punasi khuchamna duna chatharakpa ani subai state level thangta chamdanaba lisingani kunmari loshinbagi thoramda sana jawbat lesemana phongdokhibani E-PAO Tengbang Lob ke convener Dr. T.H. Sunil Deva Singhana preside tawduna pangthokiba thoram aduda MP Sana Jawba Lesembana Chief Guest E-PAO Tengbang Lopki Advisor Okendro Athokpam Desam gi General Secretary Thoithoiba Nongthombam amasung Hanagi Income Tax Official Laishrem Ramcharan Guest of Honor oina saruk yakhi ngasigi thoram aduda Chief Guest ki warol piraduna Sana Jawba Lesembana hai lamdam asiga thangtaga kaidongnungda tana thanaba yaroi thangtabu aikoina mirai bachumde Manipur singna chahi lising kayagi civilization amadi puwari lerakpani haiduna chaukthopa ngamliba ase thangtagi mapandagini thangtada yamna mamal naidraba macha kaya yauri salangi khakta natana masida yamna maru oiba chatna rol thaksi kasi thogalon khunailon pumnamak yauri haurak leba naharol singda khwaidagi hena mathau tariba machak mayam ama thangtana piri thangta sanaba mishak amata nishada lachuroi thaksi kasi amadi thogalon khangani amadi hakchangsu fana legani pumnamak asigi mathakta khwaidagi maru oina thangtana marebak nushibagi ithil amasu piri maram aduna thangta yokhatnaba akhoi puna hotnaminasi haina su phongdokhi chahigi oiba general body meeting pangthokre ngasi Kakching district ki manung channel laiba pangantabida BLF Singi oiba chahigi general body meeting ama pangthokre Thoram asida Kakching district ki DMM Tauram James na chief guest pangantabi BLF ki president Moirangthem Amubi Davina Thoram mapu BMF Langmaidong block ki Rajiv Ningthozam coordinator Lamidong block ki Khaling Mithorong pangantabi GP ki Pradhan and Indibla amadi ahong sangbam Jiren Singh social worker na guest of honor oina saruk yakhi Thoram asigi warolda e dire na asumna hai Salhaf group ki members singna collateral yaudana bank gi loan lobagi khudong chaba phanglabasu matam chana loan singtoktabana makhatana apan oirakpasu yai maram aduna loan loramdaida Salhaf group khudingmak training piduna mapung fahanba ama changi aduna government na pira iba senthang sing asi fazana sizinaba amadi masibu sizinaba ngamnaba group asigi member khudingmakna masa masagi skill development lehanduna hena mapangal kanba group ama ONC haina phongdokhi
Paugi marak thatna Loyalam E-PAO tabiriba khudimакna channel asibu nungsibiduna like amadi subscribe tawbiduna subscriber masing hengat hanbada adom sumating pangbiyu. Men and Women Badminton Tournament lising ani kunmari hodokre. Dhanamanjuri University ki mityang makhada GP Women College na yumbu oituna DMU campus ta leba Manipur Badminton Association ki holda ahum suba DMU Inter College Men and Women Badminton Tournament lising ani kunmari hodokre. Hodopagi thoramda DMU की registered Dr. R.K. Jotin Singha, GP Women College की Principal Hizam Rami Devi Amadi, Physics Department की HOD Lenana Vice President, Student Union GP Women College Dr. Maisnam Bidasagar na mathang shena Chief Guest President Amadi Guest of Honor oina saruk yakhi. Transfer posting thokre. Manipur Police Department ki DGP Rajiv Singhana thokiba order amagi matung inna Vigilance ki Inspector Gokul Chandrana CTPS ki OC Inspector S Guikon Thangalna Inspector Vigilance oina transfer amasung posting pikre. Aroibada maruiba pau amuka hana pizari. Wabagai lamkhai tu Sugnu Road sembi dabagi mayokta lambi asida General Strike kokre. MLA Ranjit na Mahakki Pari Chaoba lam Puthoktuna Erangna Sokhallaba Singi yum Saragani. Separate Administration Fangri Fawadi ADC Mikalgi Mayokta Legani Haina Cookie Zone of Hondorakli. Cookie terrorist singna Maite the Landana but same Saba Leptri. Matang Asida Numidangi Pau people lozare, Loyalam E-PAO tabiri bakudi mapu amukahna kurumjari.